पाउजदे युमफम उइबा मरुइबा पाउ खरा अपडेट तौजरी गो टू हिल्स मिशन की अनिसुब तांकक चंदेल मदी टेक्नोपल दा हौदोखरे गो टू हिल्स मिशन थेंगलिबा मियोइसिंग मणिपुर प्रजा सिंगी यंगनबनी चीफ मिनिस्टर मणिपुर लेखाना मणिपुर की सिंगी लमदम सिंग चौखनाबा अमदी लेंगाना पाइखलिबा तोंगन तोंगन बा स्कीम कया अमदी प्रोजेक्ट सिंग के कानबा सिंग अदो प्रजा सिंग दा हकथेंगना फंगनना बजुमपम ओइदना पाइखतबा गो टू हिल्स मिशन की अनिसुब तांकक गो टू हिल्स ngasi चीफ मिनिस्टर ना लुचिंगदुना चंदेल मदी टेक्नोपल दा माइ पाकना चापी करोम पब्लिक ग्राउंड दा हौदोखरे हौदोखबगी थोरम दा चीफ मिनिस्टर ना वांगांगलातुना फोंदोखिबदि मणिपुर लेंगाना सिंग लमदम चौखनादा पाइखलकलिबा गो टू हिल्स मिशन की अनिसुब तांकक की थबक थौरम सिंग थेंगलिबा मियोइसिंग असि मणिपुर प्रजा की अफोंबा येंगनाबने अरानबा युमफम याउदबा पाउ के संदोक्तुना चिंगतम अनि नुंसिन हंद्रगा भोट कानरबा होनबा लेपियो अखोई कायनबा जारोय अखोई अमतनी मणिपुर दा लेरिबा कांगलुपसिंग अमना अमकी अवाटबा करी लेरे करी मेनखनबा याबगे हाइदुना अमना अमकी मतेंग पांगनतुना अखोई पुन्ना हिंगमिनगनी हाइना चीफ मिनिस्टर ना फोंदोखे ngasi चंदेल मदी टेक्नोपल दा पांगथोकिबा गो टू हिल्स मिशन की अनिसुब तांकक हौदोखबगी थौरम अदुदा चीफ मिनिस्टर ना चंदेल मदी टेक्नोपल की ओइना लुपा करोड़ 27.73 संग पाइखतबा तोंगन तोंगन बा प्रोजेक्ट के चीफ मिनिस्टर संगातुम बियाम दा खोसिनके लोइना लुपा करोड़ कुनगा मापल लाख यांखैगा निपान चना सागदबा प्रोजेक्ट अमगी यात्रा हुनके थौरम अदुगा मरि लेदन चीफ मिनिस्टर एन बिरेन वांगांग बदा फोंदोखिबदे हाजुक फाउबदा टेक्नोपल अमदी चंदेल डिस्ट्रिक्ट की मफमसिंग तोंगन तोंगन बा प्रोजेक्ट के लुपा करोड़ समंगा कुंथ्रागा मरी की थबक पाइखलि मसिग मनुंग लुपा करोड़ चामरी कुनगा मंगा की थबक लोइखरे अदुगा अपुनबा पाइखलिबा प्रोजेक्ट सिंग सेंफमना लुपा करोड़ लिसिंग बग सुपना होंबोगनि पानी आइहे लोइना डोनर की सेंथंग बखादा लुपा करोड़ निपान चंग मचीदा वाटर सप्लाई स्कीम की सेम साबा लोइरे अतुबा मतमदा संगातना मियामदा अफबा तोदि इसिंग पिथकनदबा थबक पाइखतपा पाइखलगनि आइखे लोइना ngasi की थौरम अदुगा मरि लेना तोंगन तोंगन बा इमुंग हुमफोदा जुम साबदा सिननबा जिंगा सिंगसु चीफ मिनिस्टर खोसिनके चीफ मिनिस्टर ना चंदेल अमसुंग टेक्नोपल दा कैबिनेट मिनिस्टर किया अमरि ऑफिशियल किया का लोइना थोंगबा मतमदा मफम अदुगे मियामना चीफ मिनिस्टर बो लंबी की नाकियत परेंग साना लेपना आरो तयमना माकुर हाइदुन ओके लॉन्ग लिव चीफ मिनिस्टर एन बिरेन हाइबा खोलाव लाउदुन पमनिन नेनबा हाइबदो ओके लोइनन मफम अदुगी पखंग लेसाबिसना कल्चरल शो अमा पांगथोकना चीफ मिनिस्टर बो तारामना ओके चीफ मिनिस्टर एन बिरेन मकुट लोनरदुन मियामदा मपुंग फाबा तौबिमल खंगबा अमदि हराव पोंगदोके चीफ मिनिस्टर ngasi चंदेल चाकबी करोंग साजिक तंपक अमदि मोलजाल न चिंगबदगी लाकबा मसिंग यावलबा इसे इसेल इमा अमदि प्रजा के हराव तेम ओपीबा असि अदुकी मतिक अपेनबा पोगे मसे सोना मफम असि मियाम के दमकता पांगथोकलिबा गो टू हिल्स मिशन असिबो जानबीरे हाइना ताकपनि आइखे चीफ मिनिस्टर ngasi थौरमतुदा मरि लेनना खाना चाबो वांब्रेन अमदि इमा अनाल निगोल लेरेंबी अनि खुबम संगाखे चीफ मिनिस्टर ना मखातना फोंदोखिबदि गो टू हिल्स करिनो हाबिदो खंगदबा कंगपुन लाना संदोक्तोना वांगांगबने गो टू हिल्स मिशन असि दिसिंगनि तारागा दरे की मार्च तरामगा द बीजेपी लेंगाक सेंटर महकपो चीफ मिनिस्टर वोइना वसक लौप नमित अदुदगी आइना रुप लेतना ताइबंग सेंबा मपुन इंसलक्तुना गो टू हिल्स मिशन बांगतुरन सिंगी लमदम सिंग चाकुनदा बहोनागनी आइदन नमित टू द गो टू हिल्स मिशन बांगथोगनी आइदा लाग थोखिबने मासी ताइबंग मपुन इंसिल दुना लाव हनखिबनी मदुना सिंगमी सिंगी जायफन वाइकट खिबा थबक सिंग असि बुलाना संदोक मीदे इंचलक खनहंदुना राजनीति तौब तोपियु बेबिक पुनसिरे इंचलगा खनलगा मदि हानहलगा राजनीति तौबिगनो सिंगदमनी की नुंसिनदनबा नुंसिदनबा नतनतबा प्रोपेगेंडा तौब लेबियो नागा को की हनरगा मितै अमदि मितै पंगलानी हनरगा निंग तंबा फंगदरा लमना मसिद लेइबा तोगन तोगन बा फुरुब सिंग नागा लमकांग अनाल तांकुल खोंगसाई थादो वमदि अतै फुरुब सिंग असि नुंसिन लेमेनाजे माधुनतन कांगलु फुरुब सिंग मरक्त नुंसिनदबा हु कामसिंदुन राजनीति तौब तोक्सि आइके चीफ मिनिस्टर हाई अखोई अमतनी इमा अमदगी मसाहनी पुन्ना लेमिनासी लाइकोल अमदा सालिबा लैसिंगनी आना खनमिनासे मधुनतना नतबा प्रोपेगेंडा तौदुना कांगरुप अमगा हाना सुननबा थबक तौब लेबसे सही निफु यांखैगी ममांगदगी हौना मणिपुरदा सिंगतम नुंसिनदना अमना अमगा उनबा जाददुन लेरमी अदुबा ngasi पुनबा कोखरे अमदा होइना नुंसि चानना हिंमिनरे मणिपुर लेंगान पाइखलेबा तोंगन तोंगनबा साखो थौरांगी थबक सिंग प्रजा सिंग मकुता आक्टेंगना जोनना होनबदा करी अकाइबा लेबगे सिंगी प्रजा सिंगी दमकता युम चानर बाहुसिंग लोन की सेनफम अतै हिरम क्यारा थादरक पसेनम क्या सिंगी लीडर क्याना लखथोलगा फगनफम थोकपा सिंगी प्रजा सिंग फगनतबगी ngasi सिंगी लमदा चौखटपा थिनथबनी अदुबा ngasi दि गो टू हिल्स मिशन असिमाय पांगना पाइखतुना लाइक तंबा फंगद्रबा
ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ CMST ꯑꯃꯗꯤ PMJAY ꯁ꯭ꯀꯤꯝ ꯃꯈꯥꯗ ꯂꯨꯄꯥ ꯂꯥꯈ 2ꯗꯒꯤ ꯂꯥꯈ 5 ꯐꯥꯎꯕ ꯐꯪꯍꯟꯕ ꯉꯝꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯁꯦꯟꯐꯝꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯖꯨꯝ ꯆꯥꯎꯅ ꯐꯪꯍꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ꯫ ꯃꯗꯨꯅ ꯆꯤꯡꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯤꯕ ꯒꯣ ꯇꯨ ꯍꯤꯜꯁ ꯃꯤꯁꯟꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯆꯤꯡꯒꯤ ꯃꯐꯝꯗ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ TS ꯕꯤꯁ꯭ꯋꯥꯖꯤꯠ, ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ S ꯔꯥꯖꯦꯟ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯣꯂꯨ ꯈꯣꯏ, ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯃꯤꯅꯤꯁꯇꯔ ꯂꯥꯏꯠꯄꯥꯎ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔ, MLAꯁꯤꯡ ꯆꯥꯟꯗꯦꯜ DC M ꯔꯥꯖꯀꯨꯃꯥꯔ, SP ꯆꯥꯟꯗꯦꯜ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ CCTV ꯀꯦꯃꯦꯔꯥ ꯃꯔꯛꯇ ꯕꯣꯝ ꯄꯨꯁꯤꯜꯂꯛꯄ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤ, ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯅꯨꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯝꯂꯝꯕ, ꯄꯣꯈꯥꯏꯍꯟꯕ ꯑꯃꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯃꯗꯤ ꯕꯣꯝ ꯊꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯃꯐꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯤ ꯆꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯕꯣꯝ ꯄꯨꯁꯤꯟꯕ, ꯄꯣꯈꯥꯏꯍꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯣꯏꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯐꯤꯠ ꯇꯧꯕꯗꯒꯤ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯂꯩ ꯊꯨꯅ ꯐꯥꯒꯠꯄ ꯉꯝꯕꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯑꯀꯟꯕ ꯉꯥꯛꯁꯦꯜ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯛꯄ ꯊꯤꯡꯅꯅꯕ ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯠꯀꯗꯕ SOP ꯂꯥꯎꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯊꯤꯡꯕꯒꯤ ꯃꯊꯛꯇ ꯀꯥꯔꯐ꯭ꯌꯨ ꯂꯣꯛꯗꯥꯎꯟ ꯊꯝꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯗꯕꯗꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯕꯒ ꯄꯥꯡꯈꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯟ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯡꯒꯜ ꯕꯖꯥꯔꯗ ꯂꯩꯕ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯨꯀꯥꯟ ꯑꯃꯗ ꯕꯣꯝ ꯊꯝꯂꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯑꯣꯏꯕꯗꯒꯤ ꯈꯨꯗꯝꯅꯤ꯫ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯦꯠꯋꯥꯔꯛ ꯐꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡ ꯃꯊꯧꯗ ꯃꯄꯨꯡꯅꯤꯡ ꯆꯪꯗꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ CCTV ꯀꯦꯃꯦꯔꯥ ꯐꯤꯠ ꯇꯧꯅꯅꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ, ꯂꯣꯛ ꯇꯤꯟ ꯁꯤꯠꯄ ꯐꯥꯎꯕ ꯏꯐꯣꯡ ꯐꯣꯡꯅ ꯎꯕꯗꯒꯤ ꯏꯀꯥꯏꯅꯔꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ, CCTV ꯀꯦꯃꯦꯔꯥꯅ ꯆꯌꯣꯜ ꯁꯥꯅ ꯄꯥꯟꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯨꯀꯥꯟꯗ ꯕꯣꯝꯒꯤ ꯈꯨꯗꯣꯜ ꯇꯝꯂꯝꯕꯗ ꯃꯇꯝ ꯆꯥꯅ ꯐꯥꯒꯠꯄ ꯉꯝꯗꯕꯒꯤ ꯋꯥꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯏꯝꯐꯥꯜ ꯃꯌꯥꯏꯒꯤ ꯊꯥꯡꯒꯜ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯕꯣꯝ ꯑꯃ ꯊꯝꯖꯤꯜꯂꯝꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯅꯥꯒꯥ ꯅꯥꯂꯥ, ꯀꯥꯂꯤꯕꯥꯔꯤ ꯑꯃꯗꯤ ꯕꯣꯔꯥ ꯒꯥꯂꯤ ꯑꯦꯔꯤꯌꯥꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯐꯥ ꯃꯤꯄꯨꯅꯆꯤꯡꯕ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧꯗ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕ ꯍꯥꯏꯕꯗꯨꯒ ꯄꯥꯡꯈꯛꯅꯕꯒꯨꯝ ꯎꯕ ꯐꯪꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯆꯠꯇ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯍꯟꯗꯅꯕ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯏꯇꯠ ꯇꯠꯇꯅ ꯆꯠꯊꯕ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯃꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯁꯤꯡꯒꯤ ꯃꯇꯝꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯣꯏꯅ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯃꯗꯤ ꯊꯝꯂꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯔꯕꯁꯨ ꯍꯟꯗꯛ ꯃꯔꯛ ꯕꯣꯝꯒꯤ ꯑꯀꯤ ꯑꯈꯪ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅ ꯊꯣꯛꯍꯟꯗꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯗ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ ꯄꯦꯂꯦꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯨꯅ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯥꯔꯖꯦꯟꯇꯤनाꯒꯤ EL ꯃꯣꯅꯨꯃꯦꯟꯇꯦꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯑꯥꯔꯖꯦꯟꯇꯤना ꯑꯃꯗꯤ ꯕꯣꯂꯤꯚꯤꯌꯥ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯜꯗ ꯀꯞ ꯀ꯭ꯋꯥꯂꯤꯐꯥꯌꯔ 2022ꯒꯤ ꯃꯦꯆ ꯑꯃꯗ ꯃꯦꯁꯤꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯦꯠ-ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯑꯥꯔꯖꯦꯟꯇꯤनाꯅ ꯕꯣꯂꯤꯚꯤꯌꯥꯒꯤ ꯃꯊꯛꯇ 3-0ꯗ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯂꯦꯅ ꯃꯇꯝ ꯁꯥꯡꯅꯒꯤ ꯃꯃꯥꯡꯗꯒꯤ ꯊꯝꯗꯨꯅ ꯂꯥꯛꯄ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯒꯣꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯟꯕꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ꯫ ꯃꯊꯪ ꯆꯍꯤꯗ ꯀꯇꯥꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ
2022 World Cup da Argentina bu sung soi soidana saruk yaba fangana bagi khongkhom su session kre masagi sai kuntra ka mari suraba PSC forward asina mari baki damak muhut sindon chamba ka yankhai humtoirak suba waina saruk jarak padagi pelena international goal humbudra tre chanduna thamlamba record adu thukai bangamke ngasi gi match adugi taraga mari suba minute da Bolivia gi defender bo namat laba matungda Bolivia gi goalkeeper Carlos Lempe bu maiti ba piduna chan ki bahan ba goal aduna ngasi gi puari or panubit ama Messi na sembangam ke bane maraga sida thangmai banda leiba Iyamba Joy Kumar Sharma Nirubama haina khangna ba Iyamba ase haukiba punsida mimanadana leiruba ado ngasi poksen chawrba thangga singa khadagi hauji Langgol ningthau legai da Oles home hangliba pabung oina magigi madengdagi Iyamba Joy Kumar hanagi punsida anjalakre pabungbu hana thagalagle arwibada content sing asik marwaiba pau khara asiba pau damjariba Manipulakan news YouTube channel amadi Facebook page asidagi yengbiri bapuna mapathaga sari channel asana tomda kanarabadi subscribe to vidri basna subscribe to bir mulai na like and share to basu kawe kan apna mapo amukana thaga sari